ꯄꯥꯟꯊꯣꯛꯈꯤꯅꯨꯅꯦ ꯄꯨꯂꯤꯁꯅ ꯐꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝ ꯇꯣꯏꯅ ꯇꯥꯟꯅꯔꯤꯕ ꯋꯥꯍꯩꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯦꯛꯁꯟ ꯍꯥꯏꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯂꯣꯛꯗꯥꯎꯟ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ 144ꯁꯦ ꯁꯤ ꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯦꯛꯁꯟ 144ꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯁꯦ ꯄꯋꯥꯔ ꯑꯃꯅꯦꯕꯀꯣ ꯁꯦꯛꯁꯟ 144ꯁꯤ ꯄꯋꯥꯔꯅꯦꯕ ꯀꯅꯥꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯁꯤꯖꯤꯟꯅꯕ ꯄꯋꯥꯔ ꯑꯃꯅꯦꯕꯀꯣ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯒꯅ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ SDMꯁꯦ ꯀꯣ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁꯇ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯋꯥꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯔꯥꯏꯌꯣꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯀꯨꯔꯤꯇꯤ ꯊ꯭ꯔꯦꯠ ꯂꯥꯛꯄꯒꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯄꯋꯥꯔꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯋꯥꯔꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯦꯛꯁꯟ 144 ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯂꯣꯛꯗꯥꯎꯟ ꯂꯩꯔꯦ ꯀꯔꯐ꯭ꯌꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯥꯟꯅꯔꯤꯕ ꯋꯥꯍꯩꯁꯤꯅ ꯂꯣꯛꯗꯥꯎꯟꯁꯤꯅꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗꯀꯣ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯁꯔꯀꯥꯔꯅ ꯁꯤꯒꯤ ꯂꯣꯁꯦ ꯊꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟꯗꯨ ꯁꯦꯛꯁꯟ IPCꯒꯤ ꯁꯦꯛꯁꯟ 4 ꯊꯣꯛꯅ ꯂꯩ ꯑꯍꯥꯟꯕꯗ 188ꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯁꯦꯛꯁꯟ 144ꯁꯦ ꯆꯂꯥꯏꯔꯦꯕ ꯁꯦꯛꯁꯟ 144 ꯍꯥꯏꯁꯦ ꯃꯤ ꯃꯉꯥꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯉꯥꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕꯁꯤ ꯕꯣꯔꯤꯡ ꯆꯨꯏꯌꯦꯅ ꯏꯃꯥꯟꯅꯕ 10-20ꯈꯛ ꯄꯨꯟꯁꯤꯜꯂꯒ ꯀꯣꯏꯕ ꯆꯠꯂꯦꯕ ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 144 ꯆꯂꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯅꯤꯀꯣ ꯀꯣꯏꯕꯁꯦ ꯆꯠꯂꯦꯕ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯦꯕ ꯀꯣ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗ ꯁꯦꯛꯁꯟ 188ꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯗ ꯀꯦꯁ ꯄꯥꯟꯒꯅꯦꯕ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ 6 ꯃꯟꯊꯁꯦ ꯖꯦꯜꯗ ꯂꯩꯕ ꯑꯗꯨꯗꯨꯒ ꯐꯥꯏꯟ ꯊꯤꯔꯒ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯇꯦꯟꯁꯟ ꯌꯥꯝ ꯋꯥꯡꯉꯤ ꯃꯔꯛꯁꯤꯗ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯁꯦꯛꯁꯟ ꯍꯥꯏ ꯇꯥꯔꯒꯗꯤ 269 ꯑꯃꯁꯨꯡ 270ꯁꯤꯅꯦꯕ 269ꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯑꯩꯁꯤꯅ ꯅꯦꯒ꯭ꯂꯤꯖꯦꯟꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯅꯥꯁꯦ ꯑꯇꯣꯞꯄꯗ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯦꯛꯁꯟ 269ꯒꯤ ꯃꯈꯥꯗ ꯑꯩꯁꯦ ꯀꯦꯁ ꯄꯥꯟꯒꯅꯦꯕ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯗ 6 ꯃꯟꯊꯁ ꯖꯦꯜ ꯑꯗꯨꯗꯨꯒ ꯐꯥꯏꯟ ꯌꯥꯎꯋꯦꯕ ꯑꯗꯨꯒ 270ꯁꯦ ꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ 269ꯒꯤ ꯃꯌꯥꯝꯕꯅꯦꯕ 270ꯁꯤꯗ ꯑꯃꯨꯛ 270ꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯥꯔꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯨꯞꯃꯦꯟ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄꯗ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯆꯠꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯊꯛꯇ ꯁꯦꯛꯁꯟ 270ꯒꯤ ꯃꯊꯛꯇ ꯀꯦꯁ ꯄꯥꯟꯒꯅꯦꯕ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯗ ꯆꯍꯤ 2ꯒꯤ ꯆꯍꯤ 2 ꯖꯦꯜꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯐꯥꯏꯟꯒꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ ꯀꯦꯁ ꯑꯃꯅꯤ ꯁꯤꯁꯤꯅ ꯁꯦꯛꯁꯟ 271ꯒꯤ ꯀꯦꯁꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯗ ꯂꯩꯔꯣ ꯊꯣꯛꯂꯛꯀꯅꯣꯅ ꯍꯥꯏꯔꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯗ ꯂꯩꯍꯟꯕ ꯃꯤ ꯑꯃꯁꯦ ꯃꯥꯅ ꯂꯣꯟꯅ ꯆꯦꯠꯄꯒꯨꯝꯕ ꯑꯗꯨꯒꯤ ꯏꯟꯗ ꯇꯥꯔꯒꯗꯤ ꯃꯥꯁꯦ IPC ꯁꯦꯛꯁꯟ 271ꯁꯤꯅ ꯐꯥꯔꯒ ꯆꯍꯤ 2 ꯖꯦꯜꯗ ꯑꯗꯨꯒ ꯐꯥꯏꯟꯒ ꯂꯣꯏꯅꯅ ꯊꯝꯕ ꯌꯥꯏꯑꯕ ꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯛꯁꯟ 144 ꯂꯣꯛꯗꯥꯎꯟ ꯀꯥꯔꯐ꯭ꯌꯨꯁꯦ ꯃꯈꯣꯏꯗ ꯃꯤꯡꯗ ꯈꯛꯇꯅꯦꯕ ꯃꯣꯏꯗ ꯍꯥꯏꯐꯦꯠꯇꯪ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏ ꯏꯝꯄꯣꯁ ꯇꯧꯕꯒꯤ ꯒ꯭ꯔꯥꯎꯟꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯍꯥꯏꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯂꯥꯏꯐꯇ ꯗꯦꯟꯖꯔ ꯂꯩꯔꯛꯄꯒꯨꯝꯕ ꯑꯗꯨꯗꯒꯤ ꯔꯥꯏꯌꯣꯠ ꯂꯥꯛꯄꯒꯨꯝꯕ ꯑꯗꯒꯤ ꯄꯤꯁ ꯇ꯭ꯔꯥꯡꯀꯨꯂꯤꯇꯤ ꯀꯥꯏꯔꯛꯄꯒꯨꯝꯕꯁꯦ ꯁꯤꯗ ꯃꯣꯏꯁꯦ ꯊꯝꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯁꯦꯛꯁꯟ 144ꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯊꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯤ DC ꯅꯠꯇ꯭ꯔꯒꯅ SDMꯅ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟ ꯑꯃꯁꯨꯡ ꯀꯥꯔꯐ꯭ꯌꯨꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯈꯛꯇꯅ ꯊꯝꯒꯗꯕ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟꯒ ꯀꯥꯔꯐ꯭ꯌꯨꯒꯁꯤꯗꯤ SDMꯅ ꯊꯝꯕ ꯉꯝꯗꯦꯕꯀோ ꯁꯦꯛꯁꯟ 144ꯁꯤꯗꯤ SDMꯅꯁꯨ ꯊꯝꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯁꯦꯛꯁꯟ 144 ꯊꯝ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯟꯂꯣꯐꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯁꯣꯛꯄ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ खितंग कंसनबा होइदोनेबा हाइबदि 144 ने लॉकडाउन ने कर्फ्यू ने खेना भाई तारगदि ngसाई मोइगी डिग्री जे
ꯃꯣꯏꯒꯤ ꯗꯤꯒ꯭ꯔꯤꯗ ꯈꯦꯠꯅꯕꯅꯦꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯊꯤꯡꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯊꯤꯡꯖꯤꯟꯈꯤꯗꯣꯏꯅꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯔꯔꯣꯏ ꯑꯗ ꯉꯁꯥꯏꯒꯤ 144 ꯑꯃꯁꯨꯡ ꯂꯣꯛꯗꯥꯎꯟꯁꯦ ꯁꯤꯒꯤ ꯑꯅꯤꯁꯦ ꯊꯝꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯥꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯣꯁꯔꯤꯒꯨꯝꯕ ꯕꯦꯡꯀꯨꯝꯕ ꯑꯗꯒꯤ ꯑꯣꯏꯜ ꯄꯝ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯣ ꯃꯣꯏꯈꯩꯁꯦ ꯀꯣꯝꯊꯣꯛꯄ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯀꯣꯝꯊꯣꯛꯄ ꯍꯥꯏꯔꯤꯁꯤꯁꯨ ꯍꯣꯜ ꯗꯦ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯇꯥꯏꯝ ꯏꯟꯇꯔꯚꯦꯜ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯝꯁꯤꯐꯧꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁꯥꯔꯚꯤꯁꯁꯤꯡꯁꯤꯒꯤꯗꯤ ꯀꯣꯝꯊꯣꯛꯄꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯀꯥꯔꯐ꯭ꯌꯨ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯔꯅꯤ ꯁꯤꯗꯅꯤꯀꯣ ꯌꯥꯝꯅ ꯁ꯭ꯇ꯭रिꯛ ꯑꯣꯏꯔꯅꯤ ꯀꯥꯔꯐ꯭ꯌꯨꯁꯤꯒꯤ ꯏꯟꯇꯦꯟꯁꯟꯗꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤꯗꯅ ꯃꯨꯞꯃꯦꯟꯁꯦ ꯊꯤꯡꯕꯅꯤꯗꯅꯀꯣ ꯑꯗꯨꯒ ꯀꯥꯔꯐ꯭ꯌꯨꯗꯅ ꯃꯤ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤ ꯍꯥꯟꯅ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯆꯠꯀꯗꯕ ꯑꯗꯣ ꯀꯥꯔꯐ꯭ꯌꯨ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯌꯥꯝꯕꯅ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯁꯤꯗ ꯀꯣꯝꯊꯣꯛꯇꯣꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯑꯃꯅ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯏꯟꯇꯔꯅꯦꯠꯁꯦ ꯕꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯕꯣꯔꯤꯡ ꯆꯨꯔꯦ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯁꯤꯃ ꯀꯥꯎꯕꯤꯗꯕ ꯐꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁ꯭ꯇꯦ ꯁꯦꯐ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯦꯛ ꯇꯧꯁꯤ ꯔꯤꯃꯔꯁ ꯌꯥꯝꯅ ꯇꯥꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯗꯤꯌꯔ ꯋꯥꯟꯁꯤꯡꯗꯨꯁꯨ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯌꯨ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯒꯅꯨ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯚꯥꯏꯔꯁ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯁꯤ ꯌꯥꯏꯐꯔꯦ